ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯤꯃꯥꯟ ꯂꯩꯕ ꯖꯒꯥ ꯑꯃꯅꯤ ꯃꯅꯤꯄꯨꯔꯗ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯅ 65,000 metric ton gi hojikti requirement leire 65,000 metric ton gi requirement leibsida koina 37,000 metric ton puthokpa ngame gap leiriba khoigi 20,000 muki gap se koina tongan ba state abedi Andhra Pradesh West Bengal Assam adagi country da hairaga Bangladesh Myanmar siguma tongan ba country sing tongan ba state sing dagi import tawri moidagi pusilak nga singse khoida chaba matamda health te yam hazardous oiba chemical mayam ama yauraga umdadana ba samna haida Andhra Pradesh tagi khoi Manipur yaurokna ba honna ba matamda 45 days sangi hojikti 45 days se pumdana ba adugi chemical matik chana hapakadini adugi chemical singse ekoina hakchang da consume to ba matamda yam thina soe sokpa maramna ekoina local gi farmers singse ekoi promote tongna nabagi damakta tongan ba central sponsor scheme ekoi gi pradhan mantri matsya sampada yojana PMMSY aduga loktak livelihood mission haduna LLM haduna sigi scheme ani sidagi tongan ba ekoi gi beneficiary oriented keno mayam ama tawri mateng mayam ama piri ado high scheme sing sidagi su ekoina ngagi gap se 20,000 metric ton muki gap se hekta chahi amani sidadi menkhatpa ngamoidabnina ekoina hatcheries kumba aduna traga fingerlings kumba dagi induced breeding kumba sigumba mayam sing sisu akoi promote tawduna Manipur da nga macha sing mapan dagi pusilakli sisu akoi control tawna na bakan hotnari hojik makti pumna makti thingba ngamkhiroi akoi gi nga macha sibu akoina fish set su high fish fry su high ana Manipur da koina requirement oi se 400 million fry oi 400 million fry oi besida koida putoi se 320 million fry mu putoi ba dikta de 80 million gi gap se lebani na koi airport ta hojik pusalei se tilapia hariba koi gi tungan mi se fazana pusalei adagi koi gi ukabi hybrid ukabi mapan gi ukabi se si yamna fazana pusalei aduna aduda sunatana tongan ba nga macha mayam je koi fazana pusalak pase koi na thing busu yakhre hojikti kai no akanda akoi gi requirement ase akoi Manipur da puthokli ba koi gi hatchery mayam adagi akoi gi breeding toroga puthokli ba mayam sena su pura supply to bungam driba ana akoina mapalam dagi akoi gi import to se khara thing gi haragadi phase by phase step by step tawdragadi akoi da su challenges mayam ama thorakani ana hojik si yamna nungai bamna fishery department hairagadi akoi nga macha je hekta free da pi boiningdana mayam jingsina nga macha piu no application je hekta ire akoi aduna 300 yamabada nga macha khara chawba matamna sareng kitang chawkhalaga de 300 rupees kuma pire hekpok tangari ba size fingerlings kuma de 100 ne ana sareng macha se lakh ta piu ka harak padum yawe ado sareng macha se koi department na facilitate tawbagi wa katani aduga koina sareng macha se de koi puthokte aduna press ki ichinino ki keno se yawring eta sareng macha se koi hojik Manipur da di khazana puthokpadi ngame aduga department gi oina di department na sareng macha se makti supply tawjatri baduna hojik se koi da nahan aina koi gi khodak tagi inau deban ko bomna sareng macha kapi mangonda macha matik chana leirem haibdagi aina Facebook ta kitang post tawrubadagi hojik magi market se fazana expand tawgre almai tawna sareng loibagi koi gi keno se su kari haitare market or keno se wetland me amam su sareng jam thagale sareng jena kai da kamain to ga kanda economically yamna viable oibra haibse angtang yengbada mapandagi purakpa sareng china akoi 320 rupees per kg de yole duga akoi Manipur dagi puthokpa sareng china 1,200 rupees per kg ni si oiraga su sareng se adum demand se am thina lei akoi demand hen mandana sareng se piba ngamde kaigina kana culturally akoi sareng se akoi adum
associate to hai tare culturally associate to hai de akoi si maitai gi example pok padagi na siba pause koi nga se dum yawi sosti puja dagi horaga ngatang ba pau yawi ona hojikti sareng hai si every family ki nahot pat togani jaiga togani luhong ba togani ngat keno togani deita sareng se loina ba yawi dagi lai khuram da hai tare sareng ahing ba se dum yawi sareng ahing ba se matik chana leitringai matam da de koina 7,000 per kg da laurga lai khuram ba maina sareng ahing ba gi lai ten khuram da yawi duna culturally and kenogi akoi religious ki keno se yaw bone na sareng se akoi gi keno se market ta yam demand lei ba hai tare sumai to nga gi sector se di potential yam leiba sector ni ana potential yam leiba sector ni na wetlands so koi phajana lei wetlands se phajana lei raga koina explore to da virgin wetland khara di leiri pusi akoina explore to raga hojiki mang ka gdro banga sing se koina thada banga magadi koi gi rate se ju control to banga makani adu gi takta demand or import from other states sing se koi kitang gap to basungam gani gap thambasungam gani hojik si nga da koina yamna nungai ba haragadi tongan ba value addition yaure nga sida khoi value addition yaure pai di nga ngakta chaning ngakta nga si smoke base bu oi bai pickle bu oi bai admain to dana nga gi keno sida value addition hapaga nga gi market se expand tore koi handak ikui dringai da central agriculture kauna program ama sinduna koi aigi joint director gai bani aduga koi ngami fish farmer amaga silong da chalwe conference to da atop state hai tadi assam nataba khwaidagi lingiba state se tripura ni nga da tripura da nga gi value addition tawraga nyon bhaukre akoina kurkure se fish flavor da saba nga hapaga adui matakta koi gi hojiki paneer se fish paneer na saraga yamtina demand leire na akoina handak se moi gi training se 6 months ki batch module se oi badana handak ek training moi gi loirakpa matamda koi manipur dagi interested farmer kala su thage hadana dumaina tawri adaga akoi gi hojik se akoina PMMSY na akoi gi scheme ama yam kanna chathajari PMMSY se central sponsor scheme ni aduga 90:10 da tawa 90:10 sidisada akoina beneficiary component me amamusi yauri beneficiary ki component se da moi gi contribution ji yauri main oina akoina tawrisi pukhi tawbasini construction of new pond harise sina main oina tawdana koi hojik pawda pukhi lising manga gi matakta tawkre adagidi fish seed hatchery sana koi ngasa haijagi do hatchery se sidisada ninga macha mayam ama puthok kadai sedana hatchery se akoi kanna tongan mafam singda piraga mapalam nagi akoi gi fish fry do pusal laktana bagi dumakta akoi fish hatcheries mayam am tori tagi hojik akoi gi urban elite kangbu koina loktak se fishery department na loina bak control tok deba loktak sina LDA hadana loktak development authority sina mo control toba akoi da piri besidi loktak ta akoi gi takmu gi jaga da certain small portion small chang ama khatane ba daga loktak se da koi da fishery da loim piri aga junga sai jab da na hekta thadaraga commercial loina phagat pe yaroi ba akoi gi pen culture case culture da to pragadi nga do kai de loktak da samudra de nga pha ko chap chap mana thine ba dana loktak da loina bakti akoi da piraga su loin thada yaroi de ba dana akoi gi identify to ba lam khara da de akoi su fish ki keno se allied activities se phajana tokjari aduga ha climate change ki di akoi fishery department ki di climate change lak patagi nga gi siba mortality rate wangklak pa yawi ko samna da sudden flood lak pa matam da ising loktak ta le mi ising da polluted re ising mayam ham lak salak da nga gi mortality rate hengalak pa su yawi adi matak ta ayin bada hina nga sing si akoi gi climate change ki matung ina sagalak patagi nga gi extinct oi pa su yawi ko siguma matam sida di akoi na yam na kan expert oi da ba akoi gi di ising quality control to the work the koi basic katane ba koi kangi je na sina adu de akoina convergence sama changa ni object tawri se sahi manga gi target se tawi sahi manga da akoina 16,000 metric ton gi gap level se
10,000 da putharakpa dagi mathangi chai tarada zero da putharakpa na ana si akoi 15 to 15 years ti changa do male kai gumba keno toraga de duga akoi gi mindset su change to bada kale have do akoi gi manipur da puthoi banga se tanga su tanga khala leibi banga magade bako akoi semitron da akoi phagat ka doini tangi ba pisa se akoi mapalam da sakhi bana te akoi gi nga do puthong na bhonna riba ngami mayam jing se da tunga ga leho doini haiba apel se tawjaraga sigi kitang challenges mayam je toraga akoi punna together akoi punna tawminaraga di akoi economy su pagat kani aduga keno su sidaisda department khatanate ngami khatanate praja mayam gi pulap ki cooperation ama chang aquarium se fishery gi da koina keno ornamental fish kiosks kaina ga koi sai ba ko ado aquarium fish se ornamental fish ki makada chingni oh kinasna national ki the guideline le do koi copy tong na ba yeng jage ko koi ornamental fish se manipur da farming se except 2-3 farms na tan na taw devo ko taw tabni tawriba kangbu mafam se budi am jana mai pai assam dagi moi dagi nga lowe ornamental fish sing se manipur da le ba koi gi samna da yang thang da farm am le mai da ornamental fish me am le rame ba moi dagi assam gi kangbu na lowe ba ornamental fish sing se ana tawriba kangbu city yam jana mai pai eduga right large scale da ornamental fish farming je to tabni na ekoi na dugi keno tu da sangjal lu tabni hojek ti pukhat pira awani na koi yeng jin jarak ya 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 adu de koi thing jai nate airport ta so du lakpa se akoi adugi poto breathing tawdari ba ko akoi manipur da de breathing tawdri ni ma pani pusal lakpa ta so koina airport ta ya ba pide moina ha na pusal laga ural laga loigi ba kot ki patam ba budi oram ya ba ko na pa ba da ji akoi na battery season na na pa ya de ha je dum phari sin na adumai to se yaw da de nate ba koi gi conscience ta leire ba du dia moina pusal lei ba nga tu na koi gi tanga tanga ba nga mayam chathok khidoi ni adai battery to roga nga phawsina mi gi nga marum pujaga ba macha pujaga ba nga gi ken production da propagate to roga ba nga men hatini atuma mayam che khoi gi ngami sing gi ngami sing di thangai sing ba ngami di oi roi ba doi do nong phadok ka phaw kambu do oi doi ne ba atuna moi gi conscience tu le re akhoi gi side gi de khoi athing ba tham battery to nga pha ba daga hojiki nga makhal du su koi manipur da pusul pa thing